ꯃꯌꯥꯝ ꯅꯦꯠ ꯌꯥꯗꯦ ꯅꯦꯠ ꯌꯥꯗꯦ ꯉꯁꯥꯏ ꯅꯦꯠꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯀꯥꯎꯖꯔꯛꯑꯦ ꯃꯌꯥꯝ ꯉꯍꯥꯛꯇꯪ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯁꯠ ꯁꯠ ꯂꯥꯎꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤꯕ꯭ꯔꯣ ꯄꯣꯊꯥꯅꯔꯕ꯭ꯔꯣ ꯅꯦꯠ ꯌꯥꯗꯗꯅ ꯃꯤꯅꯤꯠ 24 ꯎꯔꯨ ꯂꯩꯕ ꯑꯣꯐ ꯇꯧꯔꯒꯦꯅ ꯇꯧꯕꯗ ꯅꯦꯠꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯁꯠ ꯁꯠ ꯂꯥꯎꯅ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯇꯥꯔꯤꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯎ ꯑꯃ ꯂꯥꯛꯑꯦꯍꯦ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯃꯅꯤꯄꯨꯔ ꯀꯔꯝ ꯇꯧꯔꯤꯒꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯅꯦꯠ ꯌꯥꯗꯗꯅ ꯑꯣꯐ ꯇꯧꯒꯦꯅ ꯇꯧꯕ ꯌꯥꯊꯣꯔꯛꯑꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯠ ꯁꯠ ꯈꯨꯝꯃꯧ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯣꯖꯥꯕꯨ ꯑꯩꯗꯤ ꯆꯥꯖꯔꯦ ꯃꯤꯅꯤꯠ 24 ꯃꯤꯅꯤꯠ 15 ꯁꯨꯔꯦ ꯆꯥꯛ ꯆꯥ ꯂꯣꯏꯗꯅ ꯅꯦꯠ ꯁꯨꯡꯆꯥ ꯌꯥꯗꯗꯅ ꯑꯣꯐ ꯇꯧꯔꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯐꯠ ꯂꯥꯎ ꯌꯥꯊꯣꯔꯛꯑꯦꯕ ꯆꯥꯔꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯊꯣꯡ ꯆꯥꯏ ꯍꯌꯦꯡ ꯏꯁꯩ ꯂꯩꯕꯅꯤꯅ ꯉꯁꯤꯁꯦ ꯉꯥ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯁꯤꯇꯥꯔ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯁꯠ ꯀꯣꯃꯦꯟ ꯏꯕꯤꯔꯛꯎ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯐꯠ ꯂꯥꯎꯅ ꯅꯦꯠ ꯌꯥꯔꯤꯉꯩꯁꯤꯒ ꯑꯩꯁꯨ ꯉꯥ ꯊꯣꯡꯉꯤ ꯏꯃꯥꯏ ꯄꯦꯝꯃ ꯀꯔꯤ ꯉꯥꯅꯣꯅꯦ ꯑꯩꯈꯣꯏꯅ ꯆꯥꯏ ꯑꯗꯨꯒ ꯍꯥꯏꯁꯟꯅꯩꯔ ꯈꯪꯄꯣꯟꯇꯦꯀꯣ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯉꯥꯁꯤꯡ ꯊꯣꯡꯕ ꯆꯥꯏ ꯉꯥꯁꯤꯡ ꯊꯣꯡꯕ ꯆꯥꯏ ꯑꯁꯤꯡꯕ ꯉꯥ ꯑꯣ ꯃꯥꯟꯅꯩ ꯑꯩꯒꯁꯨ ꯑꯁꯤꯡꯕ ꯉꯥꯅꯤ ꯑꯇꯩ ꯀꯅꯥꯅ ꯃꯤ ꯈꯔ ꯀꯧꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯅꯥꯕꯤ ꯗꯦꯕꯤ ꯇꯥꯆꯧ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯛ ꯇꯧ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯒ ꯑꯝꯇꯪ ꯁꯠ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯋꯥꯏꯁꯨ ꯍꯥꯎꯋꯤ ꯂꯥꯏꯛ ꯇꯧꯔꯣ ꯆꯠꯅꯕꯤ ꯄꯨꯇꯨ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯂꯥꯏꯛ ꯇꯧꯔꯣ ꯀꯩꯗꯧꯔꯤꯒꯦ ꯀꯔꯤ ꯁꯨꯔꯤꯒꯦ ꯇꯨꯝꯃꯕ꯭ꯔꯣ ꯄꯨꯇꯨ ꯂꯥꯏꯛ ꯇꯧꯔꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯁꯤꯡꯕ ꯉꯥ ꯍꯥꯏꯔꯝꯃ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯆꯤꯟ ꯃꯌꯥꯝ ꯅꯨꯡꯊꯤ ꯃꯪꯕꯅꯤꯅ ꯑꯦꯜꯕꯤ ꯉꯥꯛ ꯊꯥꯛꯑꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯦ ꯍꯌꯦꯡ ꯏꯁꯩ ꯂꯩꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯐꯃꯨꯡꯗ ꯆꯦꯞꯂꯦ ꯑꯣꯖꯥ ꯍꯣꯏꯗ ꯄꯨꯡ 10 ꯇꯥꯔꯕꯅꯤꯅ ꯆꯦꯞꯄ ꯌꯥꯔꯦ ꯊꯥꯒꯠꯆꯔꯤ ꯇꯨꯝꯕ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯑꯇꯩ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯈꯔ ꯀꯧꯕꯤꯌꯣ ꯃꯤꯒꯤꯗ ꯑꯩꯅ ꯑꯦꯜꯕꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤꯗ ꯃꯅꯨꯁ ꯅꯥꯏ ꯑꯩꯈꯣꯏ ꯕꯦꯟꯙꯧꯒ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯕꯦꯟꯗꯧꯗꯣ ꯏꯂꯦꯛꯁꯟ ꯌꯥꯝ ꯀꯜꯂꯕ ꯀꯩꯅꯣ ꯍꯌꯦꯡꯗꯤ ꯀꯁꯥꯔ ꯖꯤ.ꯄꯤ. ꯏꯂꯦꯛꯁꯟꯅꯤ ꯍꯀꯥꯝ ꯆꯜꯂꯦ
ngátang ngaige eleksꯟꯒꯤ ꯀꯥꯡꯕꯨꯗꯤ ꯆꯥꯛꯀ ꯆꯥꯅꯔꯝꯈꯤꯔꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯏꯃꯩ ꯄꯦꯝꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯂꯥꯛꯑꯦꯍꯦ ꯕ꯭ꯂꯨ ꯏꯁꯀꯥꯏ ꯄ꯭ꯔꯣ ꯂꯥꯛꯑꯦ ꯇꯥꯃꯪꯒꯣ ꯂꯥꯏꯛ ꯗꯟ ꯇꯧꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯤ ꯑꯍꯨꯝꯅꯤ ꯂꯥꯏꯛ ꯑꯅꯤ ꯈꯛꯇ ꯂꯩ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯌꯦꯡꯗꯤ ꯚꯣꯠ ꯀꯩꯗ ꯍꯥꯞꯀꯅꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯟꯆꯥꯌꯠ ꯀꯩꯅꯣ ꯑꯦꯂꯦꯛꯁꯟꯅꯤ ꯀꯔꯤ ꯍꯥꯞꯀꯅꯤ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯅ ꯈꯪꯅ ꯁꯨꯝ ꯍꯥꯞꯄꯤꯔꯣ ꯍꯥꯏꯗꯨ ꯉꯥꯏꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯐꯃꯨꯡꯗ ꯆꯦꯞꯂꯦ ꯑꯣꯖꯥ ꯍꯥꯏꯔꯝꯃ ꯆꯦꯞꯈ꯭ꯔ ꯃꯥꯜꯂꯦ ꯀꯣꯃꯦꯟꯒ ꯏꯔꯛꯈꯤꯗ꯭ꯔꯤ ꯑꯣꯖꯥ ꯚꯣꯠ ꯀꯅꯥꯗ ꯄꯤꯗꯣꯔꯤ ꯑꯩꯗꯤ ꯈꯪꯗꯕꯗ ꯄꯤꯅꯦ ꯀꯥꯒꯗꯕꯗ ꯄꯤꯅꯦ ꯑꯗꯨꯅꯤ ꯀꯥꯒꯗꯕ ꯃꯤꯗ ꯄꯤꯒꯗꯕꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯨꯝꯃꯛꯇ꯭ꯔꯦ ꯃꯤ ꯑꯍꯨꯝꯅꯤ ꯂꯩꯔꯤꯁꯦ ꯃꯤ ꯑꯍꯨꯝꯁꯤꯒ ꯂꯥꯏꯛ ꯑꯅꯤꯈꯛ ꯇꯧꯕꯤꯔꯛꯑꯦ ꯑꯃ ꯀꯅꯥ ꯆꯤꯊꯔꯤꯁꯦ ꯀꯥꯒꯗꯕ ꯃꯤꯗ ꯄꯤꯒꯗꯕꯅꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯂꯩꯅꯥ ꯆꯪꯉꯛꯇꯦ ꯇꯨꯝꯒ꯭ꯔꯖꯥꯠꯂꯥ ꯕ꯭ꯂꯨ ꯉꯔꯥꯡ ꯃꯧ ꯊꯤꯟꯕ ꯆꯠꯂꯨꯕ꯭ꯔꯣ ꯈꯨꯝꯃꯛꯇ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯨ ꯑꯩꯁꯨ ꯀꯥꯒꯗꯕ ꯃꯤꯗ ꯄꯤꯅꯤ ꯑꯗꯨꯒ ꯀꯥꯒꯗꯕ ꯃꯤꯗ ꯄꯤꯅꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯖꯩ ꯋꯥꯎ ꯃꯪꯂꯦꯝꯕ ꯖꯩ ꯀ꯭ꯔꯤꯁꯅ ꯖꯩ ꯖꯩ ꯃꯪꯂꯦꯝꯕ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯈꯪꯗꯦ ꯄꯨꯡ 2 ꯇꯥꯔꯦ ꯍꯜꯂꯛꯄꯗ ꯏꯃꯥꯏꯕꯨ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯑꯗꯨꯛ ꯉꯟꯅ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯑꯗꯨꯛꯌꯥꯝ ꯊꯦꯡꯕ꯭ꯔꯅꯦ ꯄꯨꯡ 8 ꯇꯥꯗ꯭ꯔꯤꯉꯩ ꯂꯨꯍꯣꯡ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯧ ꯊꯤꯟꯕꯗꯨ ꯌꯥꯝ ꯊꯦꯡꯕ꯭ꯔꯣ ꯖꯪꯒꯜ ꯅꯛꯈ꯭ꯔꯕ ꯖꯪꯒꯜ ꯂꯩꯀꯥꯏꯁꯤꯕꯨ ꯍꯣꯏ 7ꯗ ꯆꯠꯂꯁꯨ 7:30 ꯊꯨꯡꯒꯅꯤ ꯄꯨꯡ 2 ꯇꯥ ꯌꯥꯝ ꯊꯦꯡꯉꯤꯗꯨꯗꯤ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯃꯪꯂꯦꯝꯕ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯃꯪꯂꯦꯝꯕ ꯚꯣꯠ ꯍꯥꯞꯄꯗꯤ ꯄꯨꯡ ꯀꯌꯥꯗ ꯆꯠꯄꯤꯗꯣꯏꯅꯣ ꯑꯣ ꯑꯩꯗꯤ ꯍꯌꯦꯡꯁꯦ ꯏꯁꯩ ꯂꯩꯕꯅꯤꯅ ꯅꯥꯌꯥꯛꯇꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥ ꯊꯛ ꯂꯣꯏꯔꯒ ꯁꯨꯝ ꯚꯣꯠ ꯍꯥꯞꯄꯝꯃꯒ ꯑꯗꯨꯝ ꯆꯠꯂꯅꯤ ꯅꯝꯕꯔ 3 ꯍꯥꯏ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯪꯂꯦꯝꯕ ꯀꯅꯥꯅ ꯑꯃ ꯆꯤꯊꯔꯤ ꯂꯥꯏꯛꯁꯦ ꯈꯨꯕꯤꯁꯦ 2 3 ꯈꯛꯇ ꯂꯩꯔꯤ ꯃꯤ 4ꯅꯤ ꯌꯥꯝ ꯊꯦꯡꯉꯤꯕ ꯕ꯭ꯂꯨ ꯄꯨꯡ 2ꯗ ꯍꯜꯂꯛꯑꯦ ꯍꯥꯏꯁꯦ ꯂꯨꯍꯣꯡꯕ ꯍꯥꯏꯅ8 ꯉꯔꯥꯡ ꯄꯨꯡ 8 ꯑꯗꯥꯏ ꯂꯣꯏꯔꯤꯅꯤ ꯑꯗꯨꯒ ꯍꯣꯏꯅꯦ ꯃꯤ ꯉꯥꯏꯊꯣꯛꯀ ꯉꯥꯏꯁꯤꯟꯒ ꯇꯧꯕꯗ ꯐꯨꯜ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯕꯣ ꯊꯥꯡꯒꯠꯇ꯭ꯔꯤ ꯁꯣꯔꯠꯇ ꯑꯣꯏꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯕ꯭ꯂꯨ ꯐꯨꯜ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯤ ꯑꯞꯂꯣꯗ ꯇꯧꯔꯦ ꯊꯥꯡꯒꯠꯇ ꯉꯥꯏꯔꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯊꯣꯛꯏ ꯔꯤꯜꯁ ꯔꯣꯝꯗ ꯑꯗꯨꯒ ꯁꯣꯔꯠꯇ 3 4ꯈꯛ ꯊꯥꯡꯒꯠꯍꯧꯔꯤ ꯃꯪꯂꯦꯝꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯨꯝꯃꯝꯗ꯭ꯔꯦ ꯆꯤꯇ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯨꯝꯅ ꯍꯥꯏꯕꯖꯥꯠꯂꯥ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯕꯥꯏ ꯄꯤꯕꯤꯔꯝꯃꯨꯀꯣ ꯇꯨꯃꯤꯟ ꯊꯣꯛꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯒꯨꯝꯕ ꯇꯨꯝꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯍꯦꯛꯇ ꯕꯥꯏ ꯄꯤꯕꯤꯔꯝꯃꯨ ꯀꯩꯁꯨ ꯋꯥꯔꯧꯗꯦ
ꯕꯥꯏ ꯄꯤꯕꯤꯔꯝꯃꯒ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯄꯣꯊꯥꯕꯤꯌꯨ ꯏꯪꯅ ꯆꯤꯛꯅ ꯑꯣꯍꯣ ꯏꯂꯤꯁꯥ ꯃꯆꯥ ꯑꯣꯏꯅ ꯍꯥꯎꯅꯔꯦ ꯍꯣꯠꯅꯔꯦ ꯅꯪꯗꯤ ꯑꯍꯥꯎꯕ ꯉꯥꯕꯨ ꯆꯥꯏꯅ ꯍꯌꯦꯡ ꯑꯦꯂꯦꯛꯁꯟꯅ ꯉꯁꯤ ꯍꯥꯎꯅ ꯆꯥꯏꯔꯥ ꯏꯂꯤꯁꯥ ꯆꯥꯏꯌꯦ ꯏꯂꯤꯁꯥ ꯏꯂꯤꯁꯥ ꯀꯔꯝꯕꯅꯣ 1,000 ꯄꯤꯕꯤꯗ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ 200 ꯄꯤꯕꯤꯗ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯣꯛꯄ ꯃꯇꯝꯗ ꯚꯥꯏ ꯄꯤꯕꯤꯔꯝꯃꯣ ꯑꯣꯖꯥ ꯑꯩꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒꯦ ꯄꯥꯡꯂꯨ ꯌꯥꯗ꯭ꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯅꯣꯏꯗꯣ ꯀꯣꯃꯦꯟ ꯏꯕ ꯇꯟꯅ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯃꯤꯠ ꯎꯏꯁꯟꯈꯤꯕꯗꯒꯤ ꯄꯥꯡꯊꯣꯛꯑꯅꯨ ꯅꯣꯡꯉꯥꯜꯂꯒ ꯄꯥꯡꯊꯣꯛꯑꯣ ꯑꯗꯨꯒ ꯀꯥꯒꯗꯕ ꯃꯤꯗ ꯚꯣꯠ ꯍꯥꯞꯄꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯀꯞ ꯁꯨꯡꯊꯣꯛ ꯊꯣꯛꯑꯅꯨ ꯉꯁꯤꯗꯤ ꯋꯦꯗꯔ ꯐꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯨꯂꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯇꯕꯨ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤ ꯊꯥꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯦꯠ ꯌꯥꯗꯗꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕ ꯃꯇꯝꯗ ꯐꯠ ꯂꯥꯎꯅ ꯅꯦꯠ ꯂꯥꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯑꯦ ꯑꯩꯒꯤ ꯁꯣꯔꯠꯇꯨ ꯌꯦꯡꯕꯤꯔꯕ꯭ꯔꯣ ꯌꯦꯡꯗ꯭ꯔꯤ